अहानबदा मरुएबा पाव गवर्नर 𝐋𝐢𝐯𝐞 नुमित 8 मनुंगदा चिंग अमसुंग तंपाकी मफम अनिमक्तगी खुलाइसिंग सरेंडर तौरकनबा खंगहलखिबगी मतुंग इन्ना ꯆꯨꯔꯆꯥꯟꯄꯨꯔ डिस्ट्रिक्ट की ꯀꯨꯀꯤ अमदी ꯖꯧꯃꯤ कम्युनिटी की माइकेदगी खुलाइसिंग सरेंडर तौरखरे। मणिपुर पुलिस की टीम अमना ngarang इम्फाल ईस्ट डिस्ट्रिक्ट की ꯆꯨꯔꯆꯥꯟꯄꯨꯔ मनिंग लेकाई की कम्युनिटी हॉल मनाक्तगी G5 की अपुनबा लुफ की मरु ओइबा मियोय अनि फारे हाइरी। खुरुमजरी नॉर्थ विंडो टीवी ना संदोकचब नुमिदांगी मणिपुरी पाव मिरेंग ताबिरिबा सिंबु गीतांजलि साइरेमना तराम नोकचरी हौजी पुंजा सिफाउगी मपुंग ओइबा पाव सिंग मियामना मचा खाइना बिजरी। गवर्नर 𝐋𝐢𝐯𝐞 नुमित 8 की मनुंगदा चिंग अमसुंग तंपाकी मफम अनिमक्तगी खुलाइसिंग सरेंडर तौरकनबा खंगहलखिबगी मतुंग इन्ना ꯆꯨꯔꯆꯥꯟꯄꯨꯔ डिस्ट्रिक्ट की कुकी अमदी ꯖꯧꯃꯤ कम्युनिटी की माइकेदगी खुलाइसिंग सरेंडर तौरखरे। गवर्नर ना खुलाई सरेंडर तौरकनबा खंगहलखरबा मतुंग असम राइफल्स पुलिस CRPF स्टेट इंटेलिजेंस एजेंस अमदी स्टेट एडमिनिस्ट्रेशन ꯖꯧꯃꯤ अमसुंग कुकी कम्युनिटी की मिहुत सिंगा यानादुना सेफ्टी अमदी सिक्योरिटी लेहनगनी हाइना थाजबा पीरबा मतुंग यामलबा खुलाई सिंग अमदी मरु सिंग अदु सरेंडर तौरखिबनी हाइरी। सरेंडर तौरखरबा खुलाई सिंग अदुदी M16 राइफल अमा 7.62 mm SLR अमा AK राइफल अनि इंसास राइफल अहुम M79 40 mm under barrel grenade launcher UBGL ani 9 mm carbine machine gun ama 51 mortar ama .303 rifle ama single barrel rifle ani gelatin stick humpu mari 60 mm pumpy improvised mortar ammunition tara AK ammunition tara taret 5.56 mm rifle ammunition nipu amadi 9 mm caliber ammunition ahumni खुलाइसिंग असी असम राइफल्स CRPF स्टेट सिविल एडमिनिस्ट्रेशन पुलिस अमदी ꯆꯨꯔꯆꯥꯟꯄꯨꯔ डिस्ट्रिक्ट की इंटेलिजेंस एजेंसी की मकोक थोंबा ऑफिशियल्स सिंगी ममांगदा सरेंडर तौरखिबनी पनबयाई खोंथांग असी गवर्नर 𝐋𝐢𝐯𝐞 लमदम असिदा इंग तप पुरकनबनी हाइना फोंदोखिबा लेख्रबनी। मणिपुर पुलिस की टीम अमना ngarang इम्फाल ईस्ट डिस्ट्रिक्ट की ꯆꯨꯔꯆꯥꯟꯄꯨꯔ मनिंग लेकाई की कम्युनिटी हॉल मनाक्तगी G5 अपुनबा लुफ की मरु ओइबा मियोय अनि फारे हाइरी। मखोय अनि अदुदी निंगथौजम यामबा सिंह चही 94 अमदी उसम नेताजी सिंह चही 35 नि मखोयदगी पुलिसना 4 व्हीलर अमा मोबाइल हैंडसेट अहुम सेल ओइना लुपा 3,490 ड्राइविंग लाइसेंस अमा आधार कार्ड अमगा खाव अमगा फंगले। मखोय अनि असे सेकमाई इरिलबुंग कोइरेंगै अमदी पाछोगी मफम सिंगदा लेंगोय हंदोक हंजिन तौरिबा ट्रक सिंगदगी सेन खाइबदा चेन्नई अमदी हंदक इकुई कुइद्रिंगाइदा सेकमाईगी मफम अमदगी लेंगोय पुबा ट्रक की सो मुनबदसु चेनबनी हाइरी। अमरोमदसु सिक्योरिटी फोर्स नसु लोना थिंख्रबा लालहौलु KCP इबुंगो ngangoom gi miyoy taruk ngarang lamsang police station कोलिबा कौट्रुक मखा लेकाई चर्च तगी फारे फारबा मियोय सिंह अदुदी खोंगमन जोन 4 दगी श्रीमयुम सूरज शर्मा एलाइस लायन चही 19 लमदेंग खुनौ दगी मुतुम लैसेंबा एलाइस पारी चही 15 लमसांग थोंग मनिंग दगी निंगथौ खोंजम खेदासना एलाइस नावबा चही 18 लमसांग ताउथोंग खुनौ दगी सेंजम याइफबा एलाइस मालन चही 18 फुमलो ममांग लेकाई दगी लाइश्रम लैसेंबा एलाइस मालेम चही 23 अमदी लमदेंग मखा लेकाई दगी लाइश्रम केनेडी एलाइस थौना चही 32 नि हाइरी। मणिपुर की गवर्नर 𝐋𝐢𝐯𝐞 मियामदा हंदकता अपील तौखिबा अदुगी पाउखुम ओइना ngarang तोंगान पुलिस स्टेशन सिंगदा लाखिबा खुसुकलाई कया सरेंडर तौरकपा हौरे हाइना मणिपुर पुलिस की कंट्रोल रूम दगी थादोरकपा वारोल अमदा खंगहलकली। पनबयाई मदुदी चलिबा था असिगी कुंदा राजभवन दगी थोलखिबा वारोल अमदा मणिपुर की गवर्नर 𝐋𝐢𝐯𝐞 मणिपुर थोकलिबा इरांग असिगा मरी लेनना खुसुकलाई कया लाखिबा सिंह अदु नुमित 8 निगी मनुंगदा
manak nakpa police station singda sinaraknaba appeal toba laikhrabani haiba khusu khulai sing adu piriba matam asifawbagi manungda surrender tawraklabadi khulai lakhibada chenariba sing adugi mathakta akanba thabak lokholoi manipurda amuk hana ing tappa fibam amada laknaba honabada miyamna mating pangbiyu haiba laikhrabani haiba asigi matung ina Kakching district ki SP da magazine ga konana .303 rifle ama kapa yariba nomoi maru tara humdoi bulletproof mari bulletproof plate manga amadi helmet mari khusinakre hairi masiga loinena Kakching wairi dagi security force fanglakhiba khusukhulai kaya ama Kakching district police ki officer in charge da security force ina khusinaram le hairi khusinaram laba khusukhulai sing adudi 5.56 mm insas rifle ama 5.6 mm caliber rifle ama 12 bore rifle ama 12 bore shotgun ama 9 mm pistol ama air pistol ama 303 rifle ama 12 bore rifle single barrel mari 12 bore water cannon ama 36 hand grenade ama 9 mm gi maru Kungataret 7.62 mm AK-47 gi maru Maudrani toy 7.62 mm CNT maru Nifu 5.56 mm insas ki maru Nifu manga insas 20 kf ki maru tara humdoi 303 ki maru humpu manga 12 bore gi life cartridge kuntra 5.56 insas ki ahangba magazine ani 303 ki ahangba magazine ama 9 mm pistol ki magazine ama telescope yauba 303 rifle ani bipod ama 9 mm ki FCC ahum 303 board FCC manga 7.62 mm CNT FCC mari 7.62 mm AK FCC ani 5.56 mm insas FCC ki mari chair smoke cell ani Motorola set tara humdoi Motorola charging adapter mapan bayonet ama BP jacket kunga nipan BP jacket kuntraga nipan helmet ama khukri ama CPU ama carry bag ani 45 caliber live round ama ga loinana cell oina lupa lag ani ga makhai yawi hairi amaromdana Kangpokpi district ki Saparmaina police station ki OC ki khudang dasu lakhiba chair gun nongmai ama su khusinakre hairi Security force na ngarang Tecnopol district ki More police station ki manung chana laiba 𝐋𝐢𝐯𝐞 village tagi improvised explosive devices haibadi IED manga fangbang ngamkhre hairiba IED sing aduda ani amadi kilogram kungani thoi lumi detonator yaurami atopa IED ahum aduna detonator ga konana kilogram 8 lumba ama kilogram 3 lumba ama loinana amana kilogram mari lumi hairiba IED sing pibam chadana haibadi khudong thiningai oina leiramba maramna bomb disposal gi team amana asoi angam yaudana pokhai hankhre haina Manipur police control room dagi thadurokpa cherol amada khangalakle yung mai chakhibadagi awaba tariba premkantada MLA Radhesham namating pangkhre tha asigi tang taramapan gi numidangda hairo kaithil maningdagi ningthauzam premkanta singh chahi kungamanga apokpa laikhidraba inaubigi yum electric short circuit dagi haurakpa maina tumna chakhibadagi awaba taduna leiriba asida kharada oirabasu mating pangbo oina ngasi hairok AC gi MLA Dr. Thokchom Radhesham gi miding makhada tengbang polam kaya BJYM hairok mandal na mating pangkhre ngasigi tengbang khongchot aduga mari leinana hairok AC gi 33/33 polling gi general secretary Khundongbam Ajitna haikibada hairok AC gi MLA Dr. Thokchom Radhesham na AC asigi mafam khudingmakta awaba taraba kayada leptana mating pangbagi makha chatharakpa oina maina tumna chakraba yum asigi awabada mating pangbo oina BJYM hairok mandalna mating pangbani haiki mahakna makha tana haikibada yum mai chakpagi nungaitaba pau asi hektabaga MLA masamakna pollingi miyam da yamna nungaitaba phongdokpirakhi loinana atubada MLA gi maikaidagi yum amasu sabiragani haina phongdokpirakhi haina paudamki masigi mangoina na yum asigi manungda thamba kaigi phau yauna lupa lakh kungamari romgi oigadaba potlam kaya maina chakhiba asida yamna nungaitaba phongdokpaga loinana ahanbagi mating oina chengbek ani amadi lupa lising ahumsu mating pangbirakhi haiki MLA gi maikaidagi athubada chakhriba yum asi nauna ama sabiraga
sabiragani hairakpada polling asigi miyam amadi BJYM gi members singna mahut chilaga ojina MLA bu thagatpa wafum kaya thamki Walk for Humanity Project Zigi Lakadoriba Foundation Dega Mari Lenana Blood Donation Camp Amadi Awareness Campaign Among Ase Rimsta Pangthokre Hiram Asigi Matangda Walk for Humanity Project Zigi Yangkhong Wangthoi Super Senior Member and Event in Charge Project Gina Pongdorakpada Donation Camp Aduda Miyoi Nifurom Saruyaki Makatarakpada Walk for Humanity Project Zina Silakpa Donation Camta Mipum Khudimagna Saruyaduna Hauzik Laina Laichat Kaya Hengalaktuna Tonganba Imung Kayada Igi Khudong Chadaba Labor Singda Mating Pangduna Miyoibagi Punsi Kanminasi Amadi E Khudong Chadaba Labor Singna Pau Portuna Igi Khudong Chadaba Mayong Nabada Project Zina Khonakani Haina Sufongdorake Numit Humni Chupna Chatharakpa Hazardous Cum Refresher Training Program for TT Crew Pack Truck Driver of LPG Bottling Plant Ngasi Awang Sengmaida Leiba LPG Bottling Plant that Lucian Cray Observance of Road Safety Gamari Lainana Sadak Suraksha Jivan Raksha Gi Wakalolda Wakalol gi Makada Pangthokiba Program Adu School of Driving and Automobile Technology Sodat Amadi Manipur and the Indian Oil Corporation Limited na an LPG bottling plant Segmai Manipur Puna Kusamnaduna Sinkibani Ngasi Loishinba Numita Traffic Control Police Wingi SP Promise Aramba Manipur Fire Service ki Director Nabachandra Singh Laishram Transport Department ki Joint Director Retired Bizen Kumar Sharma Transport Department Imphal West Sub Inspector CH Hemchandra LPG Safety Segmai Bottling Plant ki Manager MM Bora Sodat ki Vice President Alangbam Ramesh Singh Amadi Retired Supervisor BE Mechanical MGT Tata Motors Manipur Laishram Rohenjit Singh nas Resource Person Oina Saruyake Ever Vibrant Haiba Team Makada Rengpang Youth Development Organization RYDONAS Sinba February Taragan Nipan Dagi Kungamatoi Fawa Numit Marini Chupna Chatharakiba Ahumlak Suba 9th Men Soccer Knockout Tournament Ngarang Rempang the Leiba Rempang Command Ground the Lucian Cray Tournament Asi Laikhidraba Goisung Kamai Mingda Pangthopa Tournament ni Tournament Asada Football Team Taramarina Saruyaki Tournament Asigi Ahoba Numita Social Worker Adai Paumai Amadi Social Worker Wilson Gamai Anina Matang Sina Chief Guest Amadi Guest of Honor Oina Hodoki Ngarang Lucian Bagi Tauramda Youth President Luangba Luangrint RNCM Trelang Kangmai Amadi Vice President Luangbong Ronglin RNCM Gaivilung Gangmai Anina Chief Guest Amadi Guest of Honor Oina Saruyaki Tournament Asida Kaupum Taudai na Champion Lauduna Case Prize Oina Lupa Listing Yankai Trophy Amadi Medal Piki Mixed Brother Longmai Anina First Runners of Lauduna Case Prize Oina Lupa Listing Kungamanga Amadi Medal Piki West Goalkeeper Lanailung Longmai FC na Case Prize Oina Lupa Listing Ama Amadi Medal Piki Best Prize Galansin Taudai FC Kaupum na Case Prize Lupa Listing Ama Amadi Medal Loki Manipur Veterans Cricket Association na Sinduna Team Taramapan na Saruyaraga Langtabal Public Ground da Chatharakiba
Nithoi Shuba T20 Manipur Veteran Cricket Tournament ki ngasi sanakiba match singda KCC Kongba amadi UCC Uripok Maipakre Tournament sigi ngasi sanakiba match amada YUCC 𝐋𝐢𝐯𝐿 𝐺𝐴 KCC Kongbana wicket tareta maithiba pikre match asida YUCC na ahanba inning bet pairaga inning ki paiba over kun loibada wicket nipan turaga run chamaga kun nipan laukibada KCC na anishuba inning bet paiduna over taraga taruka ball marida wicket ahum turaga run chamaga kun mapan lauduna mai paki match asiga mai pakraba KCC gi sanaroi bonina run Nifunipan lauduna man of the match skill title lauki tournament asigi ngasi sanakiba atopa match ta UCC Uripok Naral Yangkai Nipanda BSCB Bamon Lekai Bumaitiba Piki match asida UCC na ahanba inning bet pairaga innings ke apiba over kun loibada wicket mapan turaga run chaniga sumna ani laukibada BSCB na anishuba inning bet paiduna inning gi over kun loibada wicket tare turaga run chamaga kuntra mari lauduna maitiki match mai pakraba UCC gi sanaroi Roman Soramna run Maudra mapan lauduna man of the match ki title lauki chatharakliba tournament asigi hayengi ahanba match ta YCC Wangkai amadi SNC Sangai Purauga sanaragani anishuba match ta YPHU Lalambung amadi 𝐶𝐤𝐲𝐶𝐞 na sanaragani Manipur Cricket Association Sinduna Team Taramatoina Saru Yaraga Hokiba January Kundagi Hauduna Chatharakliba Mapan Suba MNCAW Parlahada Amadi W Ramananda Elite Tournament Kingasi Larenjam Public Ground da Sanakiba match da 𝐶𝐤𝐲𝐶𝐞 Mai Pakre match asida 𝐶𝐤𝐲𝐶𝐞 na wicket anida crowd Ngakpigani crowd Kamnam Bazar bu maithiba piki match asigi ahanba inning da crowna bet paiduna over kuntraga nipan da ball ahum da wicket loina turaga run chamaga humdra humdoi lauduna target run chamaga humdra mari thamkhibada camp na anishuba inning bet pairaga over kuntraga mapanda ball mari da wicket nipan tuduna target run chamaga humdra mari lauba ngamduna match asi mai pakraba camp ki sanaroi Muhammad Ashanul Kabirna man of the match ki title lauki tournament asigi ngasi Thawbal Moijing ground da sanakiba match ta PTRC Pachoi amadi model club 𝗔𝐺𝐴 na sanakiba match ta run manaduna draw chatkre match asida PTRC na ahanba inning bet paiduna over kuntraga nithoi da ball amada wicket loina turaga run 𝐶𝐤𝐲𝐶𝐞 laukibada model club na su inning ki apiba over nifu laubada wicket loina turaga run 𝐶𝐤𝐲𝐶𝐞 lauraga match asi draw henki match asida model club 𝗔𝐴 gi sanaroi M Lion ngambana man of the match ki title laukre chatharakliba tournament asigi hayeng Larenjam public ground da KCC Kongba amadi SCCC Singzamaina sanaragani Thawbal Moijing ground da ESU Wangkai amadi Kukulon Thamaiban ga sanaragani Manipur Cricket Association na sinduna Thamaiban ground da ngarang team tare na saruk yaraga chatharakliba marirak suba MNCA Senior Women's One Day Trophy gi ngasi sanakiba match da PTCC Pasoina AKSDO Khangabokpur run Yangkhainithoi da maithiba piki match asida PTCC na ahanba inning bet paiduna inning ki apiba over kuntramanga loibda wicket taruk turaga run 𝐶𝐤𝐲𝐶𝐞 lauduna target run 𝐶𝐤𝐲 thamkhibada AKSDO na anishuba inning bet pairaga over kuntra loibada wicket loina turaga run 𝐶𝐤𝐲 khak lauduna match asi maithiki match asi mai pakraba PTCC gi sanaroi Sizapriyari hizamna over taret ball langduna
wicket taruk tuhanba ngamduna Women of the Match ki title lawki chatharakliba tournament asigi hayengi match ta fourth 𝐋𝐢𝐯𝐞 amadi 𝐿 𝐴𝐻𝐿 sanaragani. Taratarelak Suba Maka State Level Karaddo Championship English ngani kunmanga ngasi sai NERC gi hall Khumalampakta pangthokpa hokre Manipur Amateur Karate Do Association gi meeting makhada National Sitoryu Karate Do Academy na sinduna pangthokpa hokhiba championship aduda Director Yaska Loinana Deputy Director Sai NERC amadi Maugi Vice President Susaruk Yaki Hariba Champion asi February gi kunga humdoi fawba chathagadabani hairi. Hauzik aroibada maroiba paw amuka hana miyam da pijari. Governor 𝐋𝐢𝐯𝐿𝐴 numit 8 nigi manungda ching amasung tampaki mafam animaktagi khulaising surrender taroknaba khangalakkhibagi matung inna ꯆꯨꯔꯆꯥꯟꯄꯨꯔ district ki kuki amadi jomi community ki maiketigi khulaising surrender tarokre. Manipur Police ke team amana ngarang Imphal East District ki Achanbigai Maning Laikai ki Community Hall manaktigi G5 ki apunba luf ki maru oiba miyoi ani fare hairi. Nasigurandi Northwest Window TV na sandokchaba numidangi Manipuri paw mi eng tabir basimbo amuka hana. Khumje. Karigumba nahak USA, UK amadi European countries singda study tawbagi khudong chaba ama piragadi madu miraigadra. Lairik tamna sel tanbagi khudong chaba ama phangagani hairagadi kari khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudong chaba asi manghangadra. Loinana Germany da 3 years program singda lairik tamna thagi oina lupa lising humbudra Smart Coaching Center SCC gi Maikei digi parents singi mafamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkol opposite public hospital Smart Coaching Center gi mafam da leiriba kudong chaba khradang makhada pizari boarding gi kudong chaba leigani boarding da leiba angang sing namas compulsory oigani kudong chaba si mama mapa oiba singna suksoi soidana lobiyu Civil Service Exam GNET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare Y Academic Career Institute hata separate boys and girls ki well maintain tauraba hostel amadi 24-hour lyric paba yaraba library ki kudong chaba su pizari online class yawa singidamak su and 15th of March 2025 at Ringui Village, Ukhrul, Manipur. Also look out for the audition which is going. Hello talented people, Ringui's Got Talent Season 10 is finally back. RGT
Hello, talented people. Ringo's Got Talent. Hello, talented people. Also look out for the audition to be held at 𝐿 at 𝗔𝗡𝗖𝐛 at Ringoy Village.